अहमद लेट नाइट स्टोरी ताबीरिबसिंगबु जेम्स सेग्रुजमना तरामनुक चबगलोइना नाइकोंगनोना खुरुमजरी ngasisu poduna laksari लेट नाइट स्टोरी मरफुगा मरी सुबतांका यास्मिन अख्तर ngasigi thogdogusde यास्मिन अख्तर karigidamukta panjariba यास्मिन अख्तर बांग्लादेश के अदुगुमलबा इंडिया दा थोकिबा अदुगुमलबा tamchirba thogdok amagi निर्भया अदुगुमन पाकिस्तान दा जाइनाब इंडिया दा निर्भया बांग्लादेश दा यास्मिन अख्तर पनबेयाई निंगसिंगबेयाई थोकिबा थौदुक सिंग असि निंगसिंगलुबदा रेप केस कयादा इंडिया दा नत्तना मालेम गे लेबाक सिंग कयादा सोसिगुम tamthiraba थौदुक सिंग थोकली इंडिया दा खत्तर थोकलीबसि नत्ते मालेम गे मफम कयादा सु थोकली अदुबु थोकिबा थौदुक सिंग असिदसु चैराक पेखिब्रा अमदि पेखिदब्रा बांग्लादेश की पंजरीबा यास्मिन अख्तर की थौदुक असिसु अमुक खंगमिनसि थौदुक असि इंग लिसिंग अमगा चमापन मरफुदरागा मंगा 1995 दा थोकिबा थौदुक अमखंग ngasi hanggatuni yenglurabadi chahi kunga mari rom suri निर्भया की थौदुक तारुबा अताबा मिपुंग खुदिमुकी थमोइदा ngasisu tasonana tara thinbagum thokli asumna बांग्लादेश केसगुम्बा मफमदा दिनकपुर हाइबा जगा असिदा अमदी रंगपुर हाइबा जगा असगी कोनबा मफम अमदा चही तरागा मरी खक्तंगारिबि नुपी मचा अमा ढाका दा लेबा अदुगुम्बा इमुंग अमदा पोके इमुंग मनुंग अदु अदुक्कि मतिक लाइररमी लाइरबा इमुंग अमा ओइबना नोंगमदा हिंगबदा चंगदबा यादबा चेंग चाक खरगिदमक सुबा नोंबा इमुंग अदुदा मरांग कायदा लेरमदे खंदुने येंबियु चही तरा मरी खक्तंगारिबा नुपी मचा अमखंगना इमुंग मनुंगी लेकता लाइरगिदमक मयुमदगी ट्रेन तोंगदुना बस तोंगदुना तोंगान तोंगान मफम कयादा थबक सुबा कया मरुम लेरि अखोइगी इरमदम सना लेपाक मणिपुर असिदसु लेक्तबा नते नुपी ओइना पोकलुरगा मही मसिंग निंगथिना तंबा ngamdabadagi मीगी इमुंग मनुंगदा गवर्नर्स ओइना हाइबदी अंगांग सेनबा इमुंग मनुंगी थबक कुमनोम सुबा कया लेक्तबा नते सेल खरा पाइरबा लाइरिक लाइसु खरा हैरबा मीना मसक खरा खंगलबदी मसागी तौगदबा थबक अदु मखोइना तौबा ngamdaduna इमुंग अदुदा मी नेक्तुना थोंगबा थाकबा सुबा चांबा इमुंग मनुंगी सेटबा सेंगबा तोंगान तोंगान थौरिबा गाड़ी फावबदा थौबिननबा लेक्तबदगी गाड़ी थौनननबगीदमक्ता गाड़ी ड्राइवर तोंगान तोंगान कया मरुम थंबा हाइबसिदि मियामना लोइना खंगनरी असुमना लेक्ता लाइरा असिगुम्बगी इमुंग मनुंगी चाब थकपा फंगलक्तबदुगी मचा नुपी पोकपा अदुगुमलब इमुंगदा मचा अनि अहुम पोकपा नत्रगा अमतबु पोकलबसु लेक्ता लाइरदगी ममा मपाना सुबा नोंबा ngamdabadagi पिकलिबा नुपी मचा कयादी हैबोय हैतबोय चही 7-9 सुरुकबदगी मीगी इमुंग मनुंगदा अंगांग लौबा अंगांग सेनबा मसागी थोंगबा थाकपा इमुंग मनुंगदा फावबा निंगथिना हैजदबदु मीगी इमुंगदा थबक सुदुना कोलिक चामदुना सुबा नोंबा थबक तौबा कया मरुमदी इरमदम मसिदसु लैरि मरोइना इरमदम मसिदगी लैखिबा मपालमदा थबक सुदुना लैखिबा मतै मनाव लैखिबा सिंगना मखोइगिदमक्ता थबक सुनननबगिदमक खरा मनुंग हंजनबा खुंगंगी इमुंग मनुंगदा मखोइगी इमुंगी थबक सुबा नोंबदा मतेंग पांगननबगिदमक अंगांग लैब्रा हाइदुना कया मरुम थिरि मदुदी आइन कायद्रिब्रा पिगलिबा अंगांग सिंगबु मखोइबु थबक चही सुद्रबदी थबक सुबा यादे हाइबा आइन सेमदुना लैरि असिगुम्बसिदा कनाना कुपसिनदुना येंगसिनदुना ngasi फावबदा लैरिबगे मणिपुरगी तोंगान तोंगान लैरिबा इम्फाल की शहर की मयोलदा फावबदा वर्कशॉप कयादा होटल कयादा मरोन मरी निंगथिनगाइना थोक्त्रिबा अंगांग कया फावबदा होटल अदुगी मनुंगदा सेटपा सेंगबा अमदि अखोई मियोइबसिंगना चारिबा पोलमसिंग अदु इमुंगदा हुमांग ताबा मखै कोलिक चामहनबा फेंगहनबा कया मरुम अखोइगी लमदम असिदसु तौरि मपालदगिना येंगबा मतमदा इफा फजबा अदुबो अखोइना चारि थंगलिबदु होटल अमगी मनुंगदा चही 10 सुद्रिबा अंगांग लोइना चही 13 फावगी मनुंगदा लेबा अंगांग कयाना अखोइना चारि थंगलिबा कोलिक सिंग अदु मनुंगदा चामली अमदी सेंगली हाइबसी कनासु खंगबा ngamde अखंगबदी यावरमबा याय असुमना
imong manung kharadasu pikliba angangsing nupi macha maru oina chahi nipan gi mathakta gi na chahi 13 faubagi nupi macha kaya su iramdam sanale pak manipur asigi lairaba khungang kaya dagi nupi kaya imphal gi manung da maru in imphal dagi tongan ba mafam sing tongan ba state sing da matai manau thabak tori ba sing gi mateng pang na nabagi damak ngasi su masing lakngam draba nupi macha kaya imong manung aduda mateng pang bagi namada chattaba natte masi khakta natana pikliba angang nupi macha aduda imong aduda leriba nupi aduna mahak na pokchaba macha du phawdu senabada tharak gyanduna angang adubu ayuk angan madigi ahing phawbu senabada nupi amana pop taba makhai waraba aduda saru naukraba haksangi kayat sing saba phawbu loidriba nupi macha amana angang adubu question senaduna imungda ayuk angan madigi athingbu phawbu question senaduna leiba masi khakta nati asumna khara chaurokpadagi imung manung adudagi mahakki nupa haibadi nupi adugi nupa aduna imung adugi nupi leitraba matamda imung aduda leiriba angang nupi macha aduna chahi 13 surukpada nattaba mityeng duna mahakki nupi khanghandana nupi macha aduda molest taubiba rape chathaba kaya marum yauri masidagi miron laktuna natai sadaba thogdok wathok kaya thoroktuna khangnarak patare khanduna imung aduda thabak toriba angang sing adubu khangdana nabagi damak aron ma mafam amada puthok laganu passing na makhori mekkhai duna hat khibagi thogdok kaya laikre masi khakta sunatana khara chauruk laba chahi 13 suruk labadudi lobi gani nangi damakta tongan maka ama thamgani nangi damakta firo lebi gani gari lebi gani haiduna nam thak tawduna aduma thogdok wathok kaya su thokni iramdam masida sumasing lakngamdana thokre lotsenduna sel paibe imung manung kaya lakpadagi lairaba imung manung aduda wafam asi kanamat haiduk lagano aikhoina ngamjaba kharana khoida mateng panglage haiduna imung adugi nupi aduna mapuroi badubu mahakki maming matha adu khanglak lagani haiduna mara losen bayana nanabagi damakta aron ba agenda kaya da imung manung da sel thum pijaduna yasin nakhiba kaya yautabanati panjari bo wafam sing ase pikliba angang sahi 13 surba nupi macha amabu namduna imung da thabak suhan bayade haibasi masigi maram da panjabat asumna sahi 13 khakta ngai ribi Yasmin Akhtar Bangladesh ki Dhaka da lairaba imung amada pokhi asumna lairaba imung amada poklabasu imung aduda leiriba mapa son badagi imung aduda leiriba miyoi singi khajiktang orubachu saba thakpa phangnana nabagi damak bas amatongduna nungtigi mahakki khungang adudagi sahar amada haibadi Dinakpur hairiba mafam masida bas tongduna chali pikliba angang nupi macha aduna ayuk angan badagi bas tongduna mahakna chatkadaba lambi aduda ayukta chalaga migi mayumda thabak sururga halaklaba matungda numidang wairam mayumna amuk laklaga mahakna thagi phanglakpa senpham sing aduna imung adudi chaba thakpagidabak tokhonara adubu nongdambagi nongdong khon lairabada lai changi hainabagum awabada awaba piba asiguma thongdok amana Yasmin Akhtar nongmadi ayuk angan madagi thorokpa matamda mahakna tonggadaba bas adu onana tonglami amadi lambi ona tainana mahakna bas aduda chalami bas aduda mahakna tongduna mapalomda yengthorokpa matamda nungtigi chatliba lambi kharaga manaraktabadagi mahakna chatliba se Dinakpur gi Rangpur jaga romda nattabra haiduna sahi 13 khakta ngairibi nupi macha aduna bas aduda tongba miyoi sing hangki matam aduda nahangna chaliba lambi dudi onare sidi Rangpur gi jaga nati nang kadonda chakadabano aidi Rangpur romda chakadabani adudi nangna chaliba jaga se Rangpur jaga nati lamsi yamna chatri kumtha horo bas tegi aduga bas amuk tongaga nang Dinakpur haiba jaga Rangpur gi mafam adudi chanaba honaro madugi matungda gari khamu gari tigi kumtharaga lambi mapan amada leptuna angang adu lehokhi masigi matungda mahak topom khangdana kadomda chatkadagi haiba khangkidi karamnadi khangani chahi 13 khakta ngari banupi macha amakakna lambi lamuk naduna mafam aduda mahak leiki khajiktang makhongna chatpa matamda kaithel macha oina tauba cha yonpham ama leiba mafam duda mioi ama nishu cha thakduna leiba mafam mada hangsi kadai hangloisi kadai tingak changak naduna adamak leiki matam aduda police ki gari ama khamduna leiki
पुलिस अमगी गाड़ी खामदुना लैबा पुलिस की टीम अमगी गाड़ी खामदुना लैबा अदुदा पुलिस की मनाक्ता चंगसिंदुना हंगसिरा हाइब्रबसु चही 13 खक्तंगारिबा अंगांग अमना मदुगी वखल फावबा निंथि नुवाइना ताबा नथि महाक्ने हेना वाजरिबदी महाक्ना थबक सुरिबा युम अदुदा महाक्ना मतम चाना यौद्रबदी इमुंग अदुदगी थबक सुबगी तांथुरुकलगनी मदुदगी फंगलकदबा पैसा अदुना इमुंग मनुंगदा हिंगदबा सिजनगदबा अदु इमुंग अदुदा महाक्ना चलुद्रबदी नहाक्ना ngarang लाक्तबदगी नहाक्की महुत्ता मी अमा सिल्ले हाइरबदी इमुंग अदुदा महाक्ना सु नोमदुना पुसलगलिबा सेल थुम अदुना इमुंग अदु हिंगजरिबदु मतौ करम हिंगनी असिगुम वखलोन अंगांग असिना वखलोन असिदा हुमांग अनपि कादुना लंबी अदुदा लेप्तुना लेखि अंगांग अदुगी मवंग मतौ अदुदा पुलिस अहुम खक मखोइगी गाड़ी खामदुना लेबा अदुदा अंगांग अदुगी मवंग अदु मखोइ नुखि नुपि मसासि लमहांगनबा माले चंगगा हंगुसिरा नते नते फनेयामसु चावरे कौसलगा करी करिनो हंगसे यानी आई हंगे इबेमा नंग सिदला नंग क्राइ चकदौनो आई दिनापुर रोम दा चकदौनो अदुदि लंबी से ओनरे नंग लाइसे लंबी दो कोई थिनबिरगे लाओ नंग चकदबदो कोदमदनो यानी यानी आई अदुम चचगे मथंगी बस तोंगगा आई अदुमक चचगे असुमना नुपी मसादुना हाइकी खुदोंग थीरबा मतमदा पुलिस उरबा मतमदा पुलिस की मतिंग मियामना पामनै पिकलिबी चही 13 खक्तंगारिबी नुपी मसादुना पुलिस न मतिंग पांगबिगी हाइबदुदु महाक यारमदि मसिगी मतुंगदा पुलिस की मियोय सिंग अमना अमुक मखुत पाइदुना लाओ अखोइगी गाड़ी दा थिनबिरमगे नंगना मफम असिदा लाइसे लंबी ओनरे नंगी लंबीदु खोइ ताकपिगे हाइबने असुमना अंगांग अदुगी मखुत पाइदुना चिंगबा हौबा मतमदा चा योनफम ओइना चा थकपम ओइना लैबा मफम अदुदगी नुपा अमना पुलिस हाइगी असब अंगांग दुना याद्रबदी अदुम थंबिरोदा कैसु पुबिरोनु महाक लंबी खंगबा माले येंगबदा नुंगाइत्रे महाक चचनिंगबा मानदे असुमना मियोय मखंग हाइगी मतम अदुदा पुलिस ना हाइगी अखोइसे पुलिस ने मी अमगी मतेंग पांगबा हाइबसे खोइगी थौन नखोइना खलिदु कैनो लंबी से लमुंगनरे अदुरबदी महाकी लंबीदु ताकपिगे हाइबने अखोइना मफम असिदा लैरिसे लंबी ताके हाइदुना लैबने असुमना खुंकिरा मतम अदुदा चा थकलंबा मियोय सिंग करिसु हाइबा ngamkide karamnadi hairugani makoide पुलिस ने असुमना नुपी मचा अदु यानिंगदा पुलिस पर्सनल अहुमदुना मखोइगी गाड़ी दा पुदुना चटखिरन मसिगी मतुंग मथंगी नुमित अयुक अंगनबदा लम्हांग अमदा लैबा फत्ता हौदी ओइना तौबा मफम अमदा चही 13 रोम सुरबी नुपी मचा अमा महाक्की मसादा चैफम कयागा लोइनना अमदी मसादा सोगहनबा हाइबदी करिगुम्बा मचिन तुम्बा खरना खोत्तत्पा थिंदत्पा मानबा खरगा चैफम खरगा लोइनना इज्जत मांगहनबिरबी अदुगुमलबा नुपी मचा चही 13 रोम सुरबी यास्मिन अख्तर फत्तबा लम्हांग अमदा फत्ता हौदी मरक्ता असीबा हक्सांग ओइना हुंदोक्तुना लैरमखि कनाना हुंदोक्लमगदौरिबा नुपी ओमा ओइबगी सोहोंग सदा ओइरबसु नुपी अमा ओइबगी मपुंग फाद्रिबी पिकलिबी चही 13 खक्तंगाइरिबी यास्मिन अख्तर इज्जत मांगहनदुना महाकी मसादा सेटकिबा फिरोल सिंग फिजेट फिगाई ओइना सेतुना अमदी मसादा अशोक अपन कयागा लोइनना लम्हांग अदुदा कनाना हुंदोक्लमलिबा लंबी अदुदा चटकिबा अचत अवोंग सिंगना उखिरमी पुलिस ता पाउ पीखी मतम मदुदा पुलिस न मफम मदुदा लाक्तुना सीबा हक्सांग लोखतकी करिगुम्बा लंगलालंजिन अमता लैखिदे पुलिस अमना मतेंग पांगबिगनी हाइदुना पुलिस की टीम अमना मकोई अहुमना पोखिबा अंगांग अमा असुमना लम्हांग अमदा इज्जत मांगहनदुना चही 13 खक्तंगाइरिबी यास्मिन अख्तर की मापुनसि लोइखि मसिगी मतुंगदा बंगला दिल्ली बांग्लादेश फोंगबा नुंगतुगी चेफोंग बांग्ला दिल्ली हारिबासिदा चीफ एडिटर ओइबा माथ्यू रहमान कौबा अमखकना सिरिबा मिसी असिगी मतंगदा महाकना तोंगाना इन्वेस्टिगेशन अमा तौखि लोकल गी असिगुमलबा नुंगतिगी फोंगबा पाउ असिगुम पाउची अमगी एडिटर अमना पुलिस अमना तौगदबा मथौदु
paumi aduna torami haibadi angang aduna siriba mafam adugi panglap laptaba mafam kayada angang adu mafam aduda lakhibra haiduna mahangna thigi masigi matungda mafam aduda cha yonba cha thakimba mafam aduda leikiba mioi kharana angang adu police ahumna pukhibani haiba wafam si haiki masigi matungdagi mahakki pause da fonga dawri haibasi police na mukhangki siriba thokdok thokliba thokdok adugi matangda nungtigi fongba bangla delhi haiba pause amada Matthew Rahman kauba amakhakna pau asi mahangna thijinduna lanai oina fonga dawri haibasi khangkirami amadi local leader amana political giluchingba masak maming nairaba mioi amakhakna Matthew Rahman pau se phongba mioi sida haiki mangna phongane na tawriba paudo phongba yaro madugi matungda tholokpa apapata nangi daito oigedabani aikoina nongon haribasini paudo phongba yaro maramdi nangna phongani haina tawriba paudo aranba pauni paudo makhatana phongano asumna ki halakiram adubu Matthew Rahman karigumba amata akiba leiti mahakti paumi amagi mathaudi asengma thogdo wathok sing adu thijalaga phongba haibase paumi amagi ethics ni amadi phongba haibase mahakki mathoni asumna pau se asida pau da phongkiram ataba mioi sing amna nungai khide thogdok adu da chenaba police ahum khakna angang adugi mahakki lambi takpi gani haidena pukhraga asumna thogdok adu thokpagi mongda manbagi mongda pau se asumna phongkirami Bangladesh mafam asida thogliba thogdok ase ataba mioi singna Yasmin Akhtar gi mahakki pau si mathang tarubada miyam punamaki thamoida kai bahai badoiki chahi tara mari khak tangari ba angang nupi macha mana imong manunggi leikta laire dagi mi gi mayum da bas tong dunu chalaga thabak surba halak laga mayum da mama mapa gi mateng pang dunu leijaba asigum laba nupi macha amabu minung si haitana masagi sadong phawba mi amagi mapung phadriba piklibi nupi macha amada policeman ahum khakna mahakpu hanjin ijat manghan biram matungda phattaba lamhang amagi phatta haudi hundokpa mafam amada minung si leiktana mapun si adubu makhalaba tasengna makinupi macha adu hinglabadi thokiba thogdok adu mahakki machinna sengna haidorokpa yai khanmadagi mahak hinglabadi makhoigi khudong thiba yai haiduna tamthiraba mioi sing aduna makhoina lawkiba thogdang aduna athava singi thamoida ninda tokki Matthew Rahman fonglakpa pau adugi matung ina mathang lolakpa yaba chen khiba yaba kaya leirambadu pau cheda fonglak labanina tangai fadana police na action lokhalakpada thogdok adudu chenaba policeman ama fakirami adubu khudakta fabadi ngamkini thogdok asi English singa chamapan warpudara mangada thoklaba matungda English singa chamapan humfudara ga tare chahi ani leiraba matungda policeman ama faki mahakki machin hangkhirami amadi mahakki machindagi chenaba makoi anisu mathang haidorakhirami asumna makoi ani mathang haidorokpa adudagi lower court amana Bangladesh ki thokiba Yasmin Akhtar chahi tara mari khaktangari ba imung manunggi leikta laire dagi migi imungda thabak suba chatkiba lambi lamhangna duna lambi da leiringa da policeman ahumna mateng pangbibagi namada faduna pukhraga piklibi nupi macha adudabu miyam bungak senduna leinanan magidamak miyam gidamakta leiriba police faubana onsinduna nupi macha aduda ijat makan bagidamak lower court na makoi ahum sibagi cherak pikhi asumna August kitang kungamari ngasing asishu Bangladesh ta August kitang kungamari da kari lay haiduna Bangladesh si amadhang labade August kitang kungamari da tam thiraba sigumlaba policeman ahum adu court ki YL amagi matungida
Piklibi chahi tara mari khakta ngaribi Yasmin Akhtar bu ijat manghanba amadi sarak tamba minung silaitana ijat manghan bidba asi khakta natana mahakki punsibu loisin khibagidama August ki tang kun marida Farsi tauduna Bangladesh ta hatkhi miyam punamaki thamoida nungai tabaning don pombalairam labasu police oirabasu makoi ahumgi mathakta August ki tang kun marida makhoi bu Farsi tauduna hatkhiba sida pen boikhi Thaudok asi Farsi tauduna hatkhrabasu chahi mapan changkhiram chahi mapan gi matungna asumna Yasmin Akhtar gi tamthiraba mihat asida chenaba ahum hatkhi na India da Nirbhaya Pakistan dana Zainab Bangladesh dana Yasmin Akhtar Iramdam sanale pak Manipur asidasu masing langamdana thokre asiguma thaudok kaya Farsi tawbugi chairakti iramdam asidasu makhoi ahum de pikre adusu lawar kon karamba matamda Manipur da thokkiba sing asisu Farsi tawrokadagi nupi amabu masana yadana rap tawrabadi Farsi tawduna hatli haibasi hektamak masi athuba matamda Farsi tawduna pirabadi nupi ge mathakta chathariba siguma crime sing asi kharadi hantharakadra haibasi miyamgi apamadi oini masini ngasigi late night story marfuga mari subatangkakta adongi thamoida kari phawibage ngasigi case asi tabiraga comment box ta adongi wakhalon share tobiyo matam adu phawbagi tabiriba singbu James Haigurjamna mukana khurumjani Thoram latok tu na tahan jari basi 90.0 wahong radio gi thoram paring singni YouTube ta live ni busing na next